ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯌꯥ ꯆꯥꯗꯦꯕꯀꯣ ꯃꯃꯜꯁꯨ ꯇꯥꯡꯖꯕꯅꯤꯅꯀꯣ ꯑꯇꯥꯡꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯆꯥꯗꯦ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯄꯣꯏꯟꯇ ꯉꯥꯡꯈ꯭ꯔꯦ ꯄꯣꯏꯟꯇ ꯆꯔꯝ ꯃꯦꯠꯈ꯭ꯔꯦ ꯂꯥꯏꯔꯕꯕꯨ ꯀꯩꯗ ꯏꯀꯥꯏꯖꯗꯣꯏꯅꯣ ꯂꯥꯏꯔꯕ ꯂꯩꯕꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗꯣ ꯂꯩꯖꯕꯅꯤ ꯂꯥꯏꯔꯕ ꯂꯩꯕꯒꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯒꯨꯟ ꯂꯩ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯃ ꯃꯤꯅꯥꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯣꯔꯣꯛ ꯀꯣꯕꯤꯗ ꯅꯨꯡꯁꯤ ꯅꯪꯗꯤ ꯍꯤꯡꯒꯣꯜꯒꯤ ꯔꯥꯅꯤꯅꯤ ꯅꯪꯕꯨ ꯆꯥꯒꯅꯤ ꯈꯟꯕꯗ ꯇꯠꯇꯗꯔꯦ ꯊꯋꯥꯏꯁꯦ ꯁꯥꯏ ꯃꯤꯠꯇꯦ ꯄꯤ ꯇꯥꯔꯦ ꯇꯨ ꯉꯥꯏꯈꯣꯅꯦ ꯁꯥꯔꯤꯁꯦ ꯅꯥꯇꯣꯟ ꯌꯥꯎ ꯁꯥꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜꯗ꯭ꯔꯤꯡꯁꯀꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯤꯠꯌꯦꯡꯁꯤꯕꯣ Hello 이진아우싱 ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯩꯕ 3x spicy noodles ꯇꯣ ꯃꯌꯥꯝꯅ ꯆꯥꯕꯤꯔꯧꯗ ꯀꯃꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯉꯁꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯦꯔꯨꯝ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯊꯕꯤ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯀꯩꯅ ꯌꯥꯝ ꯁꯥꯔꯒꯗꯤ ꯑꯃꯨꯛ ꯆꯥꯅꯕꯅ ꯊꯕꯤꯁꯦꯀꯣ ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯜ ꯗ꯭ꯔꯤꯡꯛꯁꯨ ꯂꯩ ꯍꯥꯏꯗꯤ ꯀꯩ ꯃꯦꯡꯒꯣ ꯐ꯭ꯔꯨꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯐ꯭ꯔꯤꯖꯇ ꯏꯪꯍꯜꯂꯒ ꯊꯝꯃꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯔꯛꯄ ꯇꯥꯔꯒꯗꯤ ꯆꯥꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯅ ꯆꯥꯕ ꯉꯝꯗꯕꯅꯦꯕ ꯑꯗꯨꯗꯨꯒꯤꯀꯣ ꯃꯕꯨꯛ ꯌꯥꯝ ꯆꯥꯛꯀꯜꯂꯦꯕ ꯃꯥꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯕ ꯆꯥꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯌꯦꯡꯉꯁꯤ ꯀꯅꯥꯅ ꯉꯝꯒꯦꯅꯀꯣ ꯁꯥꯕꯒꯤ ꯑꯩꯅ ꯍꯥꯏꯈꯤꯗꯣꯏꯅ ꯁꯥꯕꯗꯤ ꯑꯁꯥꯕ ꯆꯥꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤꯗꯤ ꯍꯥꯏꯈꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯌꯥꯝ ꯆꯤꯛꯑꯗ꯭ꯔꯁꯨ ꯃꯁꯂꯥꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯩꯈꯣꯏ ꯗꯥꯅꯁꯤ ꯊꯨꯒꯥꯏꯔꯨꯔꯦ ꯑꯩꯈꯣꯏ ꯗꯥꯅꯁꯤ ꯊꯨꯒꯥꯏꯔꯒꯀꯣ ꯀꯩꯅꯣ ꯇꯧꯔꯨꯔꯦꯕ ꯀꯩꯕ ꯃꯥꯅ ꯍꯥꯞꯆꯤꯟꯈꯜꯂꯨꯔꯦꯕꯀꯣ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯁꯤ ꯍꯥꯏꯅ ꯑꯣ ꯃꯥ ꯀꯩ ꯄꯣꯠꯅꯣꯒ ꯈꯪꯖꯗꯦꯗ ꯑꯩꯗꯤ ꯇꯧꯔꯤꯁꯦ ꯃꯥꯅ ꯄꯣꯡꯉꯩꯗꯒꯤ ꯆꯥꯗꯕ ꯄꯣꯠꯅꯤꯗ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯁꯤ ꯆꯥꯁꯤꯜꯂꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ ꯀꯌꯥ ꯍꯧꯒꯠꯇꯣꯏꯕ ꯆꯥꯗ ꯆꯥꯁꯤꯜꯂ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦꯀꯣ ꯑꯁꯤꯅꯦ ꯃꯦꯟꯒꯤ ꯁꯤꯅꯤꯀꯣ ꯑꯗꯨ ꯂꯣꯏ ꯍꯥꯞꯄ꯭ꯔꯣ ꯂꯣꯏꯁꯤꯜꯂꯦ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄꯦ ꯑꯌꯣ ꯁꯤ ꯍꯥꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯗꯥꯏꯝꯗ ꯍꯪꯉꯨꯁꯦ ꯑꯣ ꯄꯣꯠꯇꯤ ꯑꯩꯉꯣꯟꯗ ꯈꯇꯪ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯅꯪꯅ ꯇꯪꯈꯥꯏ ꯑꯃ ꯄꯣꯠꯇꯤ ꯑꯃ ꯁꯤꯒ ꯂꯩꯈ꯭ꯔꯦꯅ ꯀꯥꯀꯤ ꯑꯣꯏꯅ ꯀꯛꯑꯒꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯒ ꯃꯅꯝꯁꯦ ꯍꯥꯅꯝ ꯅꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯁꯥꯕꯒꯤ ꯃꯅꯝꯗꯣ ꯁꯥꯕꯒꯤ ꯃꯅꯝ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯅꯦ ꯑꯗꯨꯒꯅꯤꯅꯦ ꯄꯣꯠꯁꯦ ꯃꯌꯥꯝ ꯂꯣꯏ ꯍꯥꯞꯆꯤꯟꯗꯣꯏꯅꯤꯀꯣ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯁꯦ इसी तो काय गया ना नमु गमगदने चाव मैं करियो तो ही लाज ये प्रभु हे हरि नाम कृष्ण जगन्नाथ प्रेमानंद ये क्या हुआ ये कुछ नहीं है ये कहीं नहीं गर्मी है गर्मी नहीं नहीं तुम नुपा इने पोग बु कई पुनो नत्रा हा पोक सौरगा कुचिन चिनमिनी डोंट वरी असला कनो खने हुई कनो खना तलो आई तोट पा हौरे मयाम मुजी से ओखाइरगे को आइगी जेरुम करी सोना कदा लोई थंगरगे सोंदा लोइना साइड त ओइना थंगरगे दुगा से फाजना तोलगे मनमजे हंगबो हंगजे तल्ले फुई मोरो काबा की मनम सोस खरा हापसिरा मोजे सोस दारो मनि थाइ खंगे मचु सोस मचु याव मयाम अहान चादोइनिको 3x स्पाइसी नूडल्स से आई लाइफ की अहान बनी कोई दाइसो अहान बोइरंगनी अखोई चीजे कया चादेबको ममनसु तांगजबनिनको अतांग पोसे कोई क्या चादे इना खुनबनिना नत्रा पॉइंट ngang पॉइंट जरा मेट खरे अइना थाइ इकाइना ngang लाइरबबु कइदा इकाइजदोइनो लाइरबगु लैबगि इना खुनबदो लैजबनि इना खुनब ngak लेरमगदि लाइरब ngak लेरमगदि इना खुनब लैगद्रो लाइरब लैबगि इना खुनबगि मगुन लैनि नत्र मयाम चुमिको मयाम से सो थामनबर खंगदेको आइदि खंगदे अदो खादोले चाम पुरा लो चाबा हौदोरे हौजिकसे मयाम चाबा हौरगे अदुगा येंगगे कामु साबगे अदुको 1 2 3 गो स्टार्ट 엄마! 나가 왜 싱그래? 진짜 뭐지 나랑 나 부르이노 사예스디야. 진짜 뭐지 나 부르이노 먹고 보자 있는 부르이노 이거 뭐야 보지 목 좋겠네 상답이다. bulan jam di pan udah ada minta
ชิมมากรสชาติเลยเนี่ยตังมาที่ชิมชาป่ะมาพี่มาการเราตรงไหนไหมHai गर्मी Hai गर्मी อุ่นมากเนี่ยนะ 来，มาเจอทางกันหรอมาตะลุงเด็ก Sudah. Duduk aja. Paham nih. Bisa. Ayo dulu apa? Bunuh, kami mau golo. Dari. Anak sama nih, Bah. tidak boleh Tahu sakit tuh malis deh. Namin jangan nak wih. Lagi kita lebih baik puluh euro leo, ini ciga. Sudah lagi waktu ni masih lonya. Lagi rabun udah. Rabun di mokok macam tu. Nade. Kalau mama kau kata mana sih siapa ni betul ni pak. Sono cuba ni deh. Kuya hang tu mana deh. Ini mau sama kan deh pak. Rồi cho kìa.
Đấy, tập cho cái này, quăng tôi đi. Chính bao giờ khai đấy. Moro kopi dan yung si nanti ingkol kira nini nang usaha di kan bela tanda dari tawa aja moro kopi dan yung si nanti ingkol kira nini nang usaha di kan bela ni hung ra iyak ke ni ko puning bu ko ay kayo kalam tanda sayang pada sayang ni moro kopi lain sih nanti lekol girani ni nang bohe kini kan bada ai karim kala chadre ai karo puja karo ai mon moro char ro Sai minta pita là tu. aku ne sari je na ton jau sar bari doi ni Ya isi mata pukul dia gua. Dimana je? Dimana pukul bangam je? Dimana aku cak kita mana? nanti nari ni chadre da nanti ma dulu di sala ba sidi isal da jaga da ni be ma Isi mata pukul dia gua ni. lu ma hiji da Isi nggak boleh sabar. yes sok kan ni asyang ba sok kan Tapi ini nggak boleh sabar. Morok sabar itu number 1 nih sih. Ngasih gitu morok sabar sih kok. Cinta sabar nanti ba. Mapan juga sesi loh sabar kok. Dimana pukul bangam je? Dimana sudah pukul mana tu? Ngâm thêm ăn sau ra đi, cái đá nó ngâm mình đi, cái đá xin lỗi nó ra rồi cái su mang đi khi này đi xài bên ngoài đi, ngâm chảy. kita mau saya ya thế bụng chữ cái chắc lệ em ladu Cái đá là đúng thì để tại đây gì? Khang ngâm thêm sao bạn? ma si pengen tuh sih Prabhu Ram Krishna Jagannath Premanand Thì là đúng cái đá như vậy. Kasi naman yung morog sada hindi try dong ka. Nga mo ina ba sa mo siya. Pugsa na ni pugsa. Sang một lượng ngâm cho bạn. Amda. Mẹ sữa là tụi này là có, cái là tụi sẽ băm đi bạn. Nó đàn nó thầm mình happy này mà sẽ tôi sẽ đi thùng ra nó bây giờ có thùng bài đi, anh mà thùng ra nó bài nó có, xí xú cái đồ đấy, cái bác, mango cái đồ đó mà cái này này, mango puti đó, tụi này bác, đó ngay là cái sẽ lấy cái đó, tụi chúng tôi thầm mình vậy, đó cái cái bác cái này 3x spicy noodles cái bác mà làm chả bắt tay cái số nó có, hay đi ꯆꯥꯛꯄꯗꯣ ꯐꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯗ꯭ꯔꯤꯡꯛꯁꯀꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯤꯠꯌꯦꯡꯁꯤꯕꯣ ꯁꯤꯗ ꯃꯃꯤꯅ ꯃꯣ ꯀꯤꯔꯦ ꯂꯣꯡꯒ ꯈꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯜꯂ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯜ ꯗ꯭ꯔꯤꯡꯛꯁꯀꯨꯝꯕ ꯂꯩꯗꯅ ꯑꯃꯨꯜ ꯀꯨꯜꯒꯨꯝꯕ ꯑꯗꯒꯤ ꯁꯨꯝꯕ ꯑꯌꯤꯡꯕ ꯊꯝꯃꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯆꯥꯛꯏꯕꯀꯣ ꯄꯨꯛꯇꯒꯕꯨ ꯌꯥꯝ ꯆꯥꯛꯇꯦꯅꯦ ꯆꯤꯟꯁꯤꯅꯤꯅꯦ ꯄꯨꯔꯥ ꯆꯥꯛꯈ꯭ꯔꯤꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯛꯇꯪ ꯐꯔꯦ ꯐꯔꯒꯁꯨ ꯆꯥꯔꯔꯣꯏ ꯄꯨꯛꯁꯦ ꯁꯧꯒꯠꯂ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯏꯗ ꯇꯧꯅ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦ ꯍꯧꯒꯠꯂꯛꯄꯗ ꯄꯥꯎ ꯆꯥꯅ ꯄꯣꯠꯅꯤꯗꯨꯒ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯑꯍꯥꯟꯕ ꯍꯥꯞꯆꯤꯟꯕꯗꯣ ꯂꯩꯁꯦ ꯇꯛ ꯂꯥꯎ ꯊꯦꯡꯕꯁꯤꯗ ꯑꯣ ꯇꯧꯗꯣꯔꯦ ꯑꯩꯁꯦ ꯈꯪꯉꯦ ꯑꯗꯨꯝ ꯈꯨꯠꯁꯥ ꯑꯃꯅꯤ ꯀꯩꯅꯣꯅꯦ ꯖꯣꯂꯣ ꯆꯤꯞ ꯆꯥꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯖꯣꯂꯣ ꯆꯤꯞ ꯆꯥꯔꯗꯤ ꯋꯥꯟꯊꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯑꯁꯤꯐꯥꯎꯗ ꯁꯥꯏꯕꯀꯣ ꯌꯥꯝꯅ ꯌꯥꯝ ꯇꯥꯊꯤꯅ ꯁꯥꯏ ꯉꯝꯗ꯭ꯔꯦ ꯈꯥꯡ ꯆꯤꯃꯥꯟꯗꯨꯗꯤꯕꯨ ꯈꯔ ꯁꯥꯔꯤ Pero kurai mai. Kuno di bayam. Haugalakpada din ko. Yam excited ko na. Excited ni ko. Ekdam zara ga haidaraga. Sa mix taraga. Good ka husali. Yan mo ba sum lo wai ha se. Pura kinu mo ne ba. Sabi mo ma sabi mo. Ay la dusa kaya di pam da bane do.
ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇꯅ ꯆꯤꯟꯕꯥꯟ ꯆꯥꯎꯊꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯑꯩꯗꯤ 3x ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯆꯥꯕꯤꯌꯨꯀꯣ ꯑꯩꯗꯤ ꯁꯨꯝ ꯄꯣꯡꯊꯣꯔꯛꯑꯕ ꯈꯪꯗꯦ ꯑꯩꯁꯨ ꯄꯣꯡꯊꯣꯔꯛꯄ꯭ꯔꯥ ꯆꯥꯎꯊꯣꯛꯂꯦ ꯑꯩꯈꯣꯏ ꯗꯥꯏꯁꯤ ꯃꯥꯟꯕꯤ ꯀꯣꯏꯅ ꯐꯅꯕꯨ ꯀꯛꯆꯔꯤ ꯐꯖꯔꯝꯃꯅꯤ ꯅꯣꯕꯥꯞ ꯃꯈꯣꯛ ꯃꯥꯜꯂꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯉꯝꯃꯦꯀꯣ ꯑꯩꯅ ꯌꯥꯝꯅ ꯂꯦꯝꯃꯦꯕꯀꯣ ꯗꯥꯅ ꯈꯔ ꯂꯦꯝꯃꯁꯨ ꯈꯔ ꯂꯤꯛꯅ ꯂꯦꯝꯃꯦ ꯑꯗꯣ ꯑꯩꯅ ꯈꯟꯖꯕꯗ ꯉꯁꯥꯏ ꯌꯥꯎꯈꯤꯕꯁꯦ ꯗꯥꯅꯗꯤ ꯈꯔꯗꯤ ꯂꯤ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯃꯨꯟꯅ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯗꯥꯅꯗꯤ ꯈꯔ ꯂꯤꯛꯈꯤꯕ ꯃꯥꯜꯂꯤꯀꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗ ꯗꯥꯅ ꯈꯔ ꯂꯤꯛꯄ ꯃꯥꯜꯂꯦꯕ ꯅꯪꯅ ꯁꯟꯗꯣꯛꯏꯕ ꯑꯩꯅ ꯃꯇꯨꯡ ꯑꯣꯏꯅ ꯊꯝꯃꯤꯕ ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯏꯀ꯭ꯋꯦꯜ ꯂꯦꯕꯦꯜ ꯂꯦꯝꯃꯤꯁꯦ ꯏꯀ꯭ꯋꯦꯜ ꯑꯗꯨꯗꯨꯅ ꯄꯅꯤꯁꯃꯦꯟ ꯑꯃ ꯊꯝꯒꯦ ꯇꯧꯕꯅꯦ ꯄꯅꯤꯁꯃꯦꯟꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔ ꯐꯖꯅ ꯉꯝꯖꯔꯣ ꯐꯔꯦꯅꯦ ꯀꯅꯥꯏ ꯄꯥꯅꯤꯁꯃꯦꯟ ꯊꯝꯃꯣꯏꯁꯤ ꯄꯥꯅꯤꯁꯃꯦꯟꯗꯤ ꯁꯨꯝ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯅ ꯄꯥꯅꯤꯁꯃꯦꯟ ꯄꯤꯔꯦ ꯏꯕꯦꯝꯃ ꯄꯥꯅꯤꯁꯃꯦꯟ ꯍꯥꯏꯔꯦ ꯁꯤꯒꯃꯨ ꯑꯗꯣ ꯌꯥꯝ ꯌꯥꯝꯅꯁꯨ ꯁꯥꯔꯦ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯒꯤ ꯐꯦꯟ ꯊꯥꯔ ꯈꯣꯠꯂꯒ ꯉꯥꯛꯇꯪ ꯏꯪꯍꯟꯒꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯐꯦꯟ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯈꯨꯗꯥꯁꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯕ ꯌꯥꯗꯕꯅꯦꯕꯀꯣ ꯃꯥ ꯃꯕꯨꯛ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯤꯅꯦꯕ ꯑꯗꯣ ꯉꯁꯤ ꯃꯌꯥꯝ ꯆꯥꯔꯧ ꯍꯥꯏꯕꯒꯤ ꯆꯥꯔꯤꯅꯤꯀꯣ ꯑꯗꯣ ꯀꯅꯥꯅ ꯏꯆꯟ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ ꯏꯅꯝꯃꯒ ꯇꯥꯃꯣꯒ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜ ꯆꯥꯔꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯑꯣ ꯍꯥꯏꯗꯅ ꯃꯇꯨꯡꯗꯒꯤꯗꯤ ꯕꯦꯕꯥꯔꯗ ꯍꯥꯏꯒꯠꯆꯔꯛꯀꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕ ꯑꯆꯥꯄꯣꯠ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯀꯅꯨ ꯚꯛꯇꯤꯒ ꯀꯣꯟꯅꯅ ꯑꯩ ꯀꯦꯟꯁꯦꯜ ꯇꯧꯖꯔꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯀꯦꯟꯁꯦꯜ ꯇꯧꯖꯔꯤ ꯚꯛꯇꯤꯒ ꯀꯣꯟꯅꯅ ꯖꯣꯂꯣ ꯆꯤꯞꯁꯀꯗꯤ ꯆꯥꯕꯗꯤ ꯉꯝꯃꯣꯏꯀꯣ ꯀꯔꯤ ꯖꯣꯂꯣ ꯆꯤꯞꯁ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯤꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯔꯦꯁꯤ ꯃꯌꯥꯝ